Mars Kuntramathoi Faubagi Manung Mafam Matam Amahektada Churachandpur Changnaba Thorang Loire Manipurda Houzik Tholiba Crisis Asigi Matangda Aroiba Warishinama Puraktuna Mahausagum Aikoi Pumnama Nungsi Shanana Hingminase Haiba Wakalon Puraduna Haukiba Mars Tarani Thoida Bisnupur District Lamangdong Kaitel Dagi Khongsanba Haurakiba Peace Cyclist Social Activist Malem Thongamge Face Solo Right Numit Marini Chanbada Sandal District Jafau Bazada Manipur Lengangna Atingba Pirak Padagi Jingi Mafam Singda Peace Awareness Sathabaya Dana Laikraba Matung Mars Tara Tareta Manipur ki Chief Minister da point ani yauna memorandum ama pishinduna numit tara mangani gi matam thakrabasu ngasi numit mapani chalaklaba phawba government ki maikai matik chaba paukum lakpagi mami uraktaba sina maram oiraduna Mars kuntramathoi phawbagi manung mafam matam ama hektada Churachandpur district manung lansinduna Peace awareness satnaba thorang loire haina malem thongamna ngasi Manipur lengakta khanghalakle wafamasi thawai mirel gi mihut singna Mahapu Akanana Unabala Pagi, Kongshat Amaga Marie Lane Fongdorakpani, Mahana Makata na High State Government Housing April Amadagi Census Pangtokani Haina Taurang Amat Taurak Libasi, Maram Sade, Karigumba Pangtok Tabaya the Bamatang Oiragana, Mapam Amaga, Sangtok Sangsinyar Bamatung IDP Shing Masamasagi Yumda, Hanjin Naraba Amasung NRC Pangtok Bamatung da Census Sasi Pangtokpana, Lengaki Asumba Kongtang Oigani Hirakli. Lengaki period asi atubada cabinet ama putholaba matungda Manipur miyamgi interest ta postpone ta hobana lengaki su afaba khongtang oigani haiba wafam su thamlakli Numit mapani sura bhawba lengaki maikai dagi sab saba response ama phaw laktaba asina maram oi harakanda akoi gi date 31 phawbagi manungda aihaki Churachandpur changbagi period asi chap chana leijare hairiba function asi mafam matam ama hektada ima singi aduga tonga ba Manipur khunda minari ba yelho phulu khudimaki mateng laujare harakanda aihaki Churachandpur changnanaba sab saba period leijare masigi makhata ba tholakadaba afa phatai pumnama masigi lenga kasina Mafam matam chana makugi pangthokadaba thabak thoramsing pangthoktana laikiba aduna masigi makhata ba tholakadaba afa phatai pumnama lengang na masigi responsibility sing lawgadabani